Ahan mamakta da Miriel Gaming Shell YouTube channel asigi mai kaidigi. Mayang Vikas NBS na ikong no na taram no oksari. Mayang yamafam na kudol tamsena bagidamakta. Yai tambahari ba wariya sige. Shatru kayang haitare suwa sharugo kudo na laksari. Wariya sikari oirak pakari thorak pahayu do. Hauksik mayang puna taminaraga. Kaminarasiro. Numidang imatam maduba amay batolen mahak masyado laita pungkang na nongan luwa na ngayrami. Singsi oduda family hairaga. Maki mangtak oina taklam liba ibudo kaubru mahaki. Wafam singadubo mahak karam na taray na laura sige. Nong nam nganfung tawag laba kaanda. Mahak singdo ladu tam nakakatlaga. May kay kaawang koy ni ning sasor sang na holi. Ayo asigi siyeng laba nung sit asibo. Ning sasor honsele hairaga. Tasyen na ay mangtagtatakpiram liba sibo ay na makata na pangtok na pagadoribra. Natraga na hayeng asimak ay na tawagi kaliba tabak asi. Masimatangha na pangtok lamlaga nung may kay tamkiba na paroidra. Mangdabodi, yay tamagilagi lairikto ay na fang mangamloy na hayri. Adubo, nga sige numit asimatang di ay manglabas sumang yung ning kreda ko. Kamdaw sige ay di. Pari, madumak fana oido na siyo. Ay, iba daw kauro mahaki mangtak oy na takpiram di ba siya na pangtok na ba di yaroy daw rin. Iba daw na waraw puglawag daw kido na ay nasoy nga may yawrak labadi. Iba daw mahak na matung tabat na mating pang biyo kay ba siya yaroy. He, tayo siyempre ba mapu. Nanay ay giira ibagta karigi damak yay tamba sibo asuk yam na yeng tina tambiri ba na. Mapunsi anirak ti sure ay namanghan kriba. Magi taway animak ti sure ay nalahan kriba. Aduga, ahum suba sina ay gasana susan na driba sina kariki. Niramlen gi kamtek mga famaduda, yay tamaw na hakpu lang luto do na pakrabati. Niramlen na sila kaya da ing nasik na layga daba. Adu makfana oy do na siu, mahaku fare sikri hay do na siu, ay gidi yek na ba masing loy ray miramlen na sibu asok anapi ga dabagi, yeng ti ga dabagi, yek na ba kaya na miramlen na sige ako ay bata, siyang silak libani. Hayum sila ba? Iba daw kaubro mahak na yay pare hay na masil ladud amuktang salam laga, mahakipog ningi apa mapum na magtungoy na ramli hay laga. Wakalaw singlay ra ba amay ba tolen iba daw kaubro na hayrak pagimatong inna. Makoy na hana lay rambam nung supsing nga dugi may kaitam na malang pala da pay na setri. Matam dilya palay na adu magjara-jara hawki ba na nung sasuyang asagala ka mata. Asyom na nakamdawri. Miramlen gi kamtinga miwoy ja sinataba kulladuda. May sawadudi ayu ngangrana ba koro mahang na kingarak laban nung sana gayak na sarka matamasida maki asa ta kaya putok to na manay singa do na pisari kaya da haw na sarriba no. Mangundag hina ahaw bacha laitre haydana masama tanda su haraw gisarami. Pupeli. Ning taw oiriba. Nahang aigi tawal fang basimong ay pupeli. Adubo, aigi itawa si matang sila loy rabanina. Ay, sorong nga sige manong na satukragi. Tabing sibi mamahag na nong dambagi matong inna. May saw ay koy ahum na miramle na sila sapong lakadaba. Na koy ginarakatin nga daba. Sahi kumja masing kayawa lido. Matam yaudri ngayon na koy na hagok pirak pagi. Ay di aduk hawalak laga. Na koy gimateng pangpan. Ning taurel gi wado ay gi fam da tambiyo. Ning taurel gi karimo lay ba haibado. Miyo isa ko gi ning tawado na. Ipu may siyaw. Ipu na tabiram liba, tamiram liba. Yay tamag isago ala sibo. Ay ko'y nakaram na mamay sumhaw gada ba. Maku karam na pajin punsin mangam gaduriba. Ipu satok pikragano. Matam chengsel mahang wa liba tarabasu. Ipu di amuk hanas satok pikragano. Nanay ko'y gapun na matam supadalay minarasi ato pa may siyaw singaduna. Miramle na sida amok sapong laktrifaw badi ay ko'y punalay minarasi do ipu ipugi kariwabu kaining balay bagi na ipu. Nasu ay aning bastang tuwan bira badi ipu kayagi matik harawag sa kadaba. Natin tem madu hausik matam sida di yaba ko walay kiray.
ꯑꯩꯈꯣꯏꯒꯤ ꯁꯥꯐꯣꯡꯒꯗꯕ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯈꯣꯏꯅ ꯇꯥꯟ ꯀꯥꯏꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯕꯨ ꯍꯧꯔꯛꯄꯒꯤ ꯑꯩ ꯍꯥꯟꯅ ꯍꯧꯕꯒꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏꯆꯧ ꯑꯩꯈꯣꯏꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯁꯥꯐꯣꯡꯂꯝꯕ ꯇꯥꯔꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯤ ꯃꯇꯥꯡ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯁꯥꯐꯣꯡꯂꯛꯂꯕꯗꯤ ꯃꯥꯏꯆꯧ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯁꯥꯎ ꯄꯔꯩꯅꯕ ꯄꯨꯝꯅꯃꯛ ꯀꯨꯟꯒꯤ ꯏꯁꯤꯡ ꯏꯪꯕꯒꯨꯝꯅ ꯏꯪꯈꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯊꯃꯣꯏ ꯂꯀꯥꯅꯨꯡ ꯑꯁꯤꯗ ꯑꯁꯥꯎ ꯃꯍꯥꯛꯄꯨ ꯑꯣꯝꯅ ꯈꯪꯁꯤꯟꯗꯨꯅ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯜꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯅꯄꯨ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯍꯥꯛꯀꯤ ꯃꯇꯝꯗꯤ ꯀꯨꯏꯔꯔꯣꯏ ꯆꯍꯤ ꯀꯨꯝꯖꯥ ꯌꯥꯝꯂꯛꯂꯦ ꯅꯍꯥꯛꯅ ꯃꯤꯑꯣꯏꯖꯥ ꯈꯨꯜꯁꯤꯕꯨ ꯄꯥꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯆꯍꯤ 8,900 ꯍꯦꯜꯂꯛꯂꯕꯅꯤ ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯁꯥꯊꯨꯞꯂꯝꯗꯥꯏ ꯃꯃꯥꯡꯗꯒꯤ ꯅꯍꯥꯛꯇꯤ ꯄꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯅꯍꯥꯛꯅ ꯅꯁꯥꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏ ꯂꯩꯔꯝꯂꯦꯅ ꯇꯤꯜꯂꯝꯗꯥꯏꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏꯖꯥ ꯑꯃꯗ ꯅꯍꯥꯛꯀꯤ ꯐꯝ ꯑꯁꯤ ꯁꯤꯟꯅꯔꯝꯃꯨꯗꯨ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯁꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯁꯥꯏꯒꯅꯤ ꯀꯥꯡꯈꯣꯡ ꯁꯥꯏꯕꯗ ꯅꯠꯇꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯁꯨ ꯊꯛꯈꯥ ꯑꯣꯟꯒꯅꯤ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏꯖꯥ ꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯂꯩꯕꯅꯤꯀꯣ ꯃꯥꯏꯀꯩ ꯑꯁꯨꯝꯅ ꯅꯍꯥꯛꯅ ꯉꯥꯛꯂꯤꯕꯁꯤ ꯇꯔꯥꯏꯕ ꯅꯠꯇꯦ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯇꯔꯥꯏꯅ ꯈꯜꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯗꯤ ꯄꯣꯏꯔꯛꯂꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯄꯨꯔꯛꯂꯣꯏ ꯍꯥꯏꯕꯁꯤꯃ ꯅꯍꯥꯛꯅ ꯈꯪꯉꯨꯀꯣ ꯅꯤꯡꯊꯦꯝ ꯅꯄꯨ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯤ ꯄꯨꯛꯁꯨ ꯄꯦꯟꯅ ꯅꯈꯣꯏꯅ ꯄꯤꯖꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯣꯔꯧ ꯀꯨꯝꯖꯥ ꯀꯨꯝꯁꯤꯡ ꯃꯤꯀꯨ ꯄꯟꯊꯅ ꯂꯩꯊꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤ ꯑꯩ ꯍꯜꯋꯥꯏꯔꯒꯦ ꯅꯤꯡꯊꯦꯝ ꯑꯩ ꯍꯜꯋꯥꯏꯔꯒꯦ ꯍꯥꯏꯔꯒ ꯃꯩꯁꯧ ꯋꯥꯡ ꯆꯥꯎꯔꯕ ꯃꯤꯑꯣꯏꯖꯥꯒꯤ ꯃꯩꯁꯣꯗꯨ ꯃꯈꯣꯏ ꯃꯤꯌꯥꯝꯗ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣ ꯇꯥꯅ ꯈꯨꯗꯛ ꯑꯁꯤꯗ ꯄꯥꯛꯂ ꯆꯥꯎꯔꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯈ꯭ꯔꯦ ꯂꯩꯔꯥꯏ ꯑꯗꯨꯗ ꯅꯞꯅ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯏꯁꯤꯡ ꯆꯥꯏꯕꯤ ꯏꯁꯤꯡꯅ ꯆꯣꯅ ꯆꯦꯟꯊꯔꯛꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯥꯈꯠꯂꯒ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯒꯤ ꯂꯩꯔꯥꯏ ꯂꯩꯃꯥꯏꯗ ꯅꯞꯇꯨꯅ ꯈꯨꯠꯂꯒ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯟꯅ ꯐꯝꯗꯨꯅ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯜꯂꯒ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯥꯏꯆꯧ ꯑꯁꯤ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏꯖꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯄꯤ ꯑꯣꯔꯣ ꯇꯥꯅ ꯀꯞꯍꯧꯏ ꯃꯥꯏꯆꯧ ꯑꯁꯤꯅ ꯆꯠꯈꯤꯕꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯀꯤꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯇꯝꯊꯤꯔꯕ ꯈꯣꯌꯨꯝ ꯌꯥꯏ ꯇꯝꯕꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤꯃꯛ ꯐꯥꯔꯒ ꯊꯝꯂꯤꯕꯅꯤꯅ ꯈꯣꯌꯨꯝ ꯐꯠꯇꯕ ꯌꯥꯏ ꯇꯝꯕꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯀꯗꯕ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤꯗꯃꯛꯇꯤ ꯃꯈꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯔꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯆꯥꯕꯨꯛꯀꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯁꯥꯐꯕꯗꯨꯁꯨ ꯇꯨꯝꯕ ꯌꯥꯡꯉꯣꯏ ꯇꯨꯝꯊꯣꯛꯂꯨꯔꯒ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯆꯥꯛ ꯆꯥꯔꯦꯟ ꯆꯥꯔꯦ ꯍꯥꯏꯔꯒ ꯇꯨꯝꯕ ꯌꯥꯡꯉꯣꯏ ꯇꯨꯝꯊꯣꯛꯂꯨꯔꯒ ꯅꯨꯃꯤꯠꯆꯞ ꯌꯨꯡꯕꯁꯤꯗ ꯑꯃꯨꯛ ꯍꯀꯥꯝꯒ ꯋꯥ ꯆꯟꯗꯅ ꯍꯧꯒꯠꯂꯛꯂꯤ ꯑꯩꯗꯤ ꯅꯨꯡ ꯃꯊꯛ ꯑꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯕ ꯇꯨꯝꯂꯨꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯐꯃꯨꯡꯅꯦꯗꯅ ꯁꯥꯡꯅ ꯁꯥꯡꯂꯤꯕꯗꯤ ꯀꯥꯛ ꯂꯥꯎꯕ ꯅꯨꯡꯅꯤ ꯅꯨꯡ ꯑꯃꯣꯟꯕꯒ ꯂꯩꯔꯕꯗꯤ ꯃꯗꯨꯒꯤ ꯃꯊꯛꯇꯒ ꯇꯨꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯀꯥꯏꯅꯒ ꯃꯁꯤꯜ ꯑꯗꯨꯗ ꯁꯣꯜꯂꯤ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯨꯡꯕꯨ ꯃꯣꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯃꯣꯜꯂꯕꯗꯤ ꯃꯗꯨ ꯅꯨꯡ ꯀꯧꯔꯔꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨꯀꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯣꯔꯛꯂꯤ ꯃꯤꯑꯣꯏꯖꯥ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯁꯥꯗꯨ ꯍꯤꯛꯊꯗꯨꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯋꯥꯈꯜ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣꯅꯤ ꯂꯣꯜꯂꯤꯒ ꯐꯥꯎꯅꯗꯕꯅꯤ ꯍꯩ ꯉꯥꯏꯈꯣ ꯃꯈꯣꯏꯒꯤ ꯃꯥꯏꯆꯧ ꯑꯣꯏꯗꯅ ꯍꯥꯏꯕꯗꯨꯕꯨ ꯎꯗꯦꯅ ꯃꯍꯥꯛꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ ꯏꯅꯤꯡꯊꯧ ꯄ꯭ꯔꯞ ꯆꯪꯁꯤꯜ ꯁꯥ ꯎꯆꯦꯛꯅ ꯄꯤꯇꯧ ꯃꯔꯣꯜ ꯂꯣꯟꯕꯒꯨꯝꯅ ꯄꯤꯛꯂꯕ ꯁꯥꯐꯕꯁꯤꯅ ꯆꯥꯎꯔꯕ ꯃꯤꯖꯥꯎ ꯃꯔꯛ ꯑꯗꯨꯗ ꯂꯣꯟꯕꯗꯤ ꯑꯃꯠꯇ ꯃꯊꯨꯟ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯄꯤꯗꯦ ꯏꯅꯤꯡꯊꯧ ꯃꯁꯤ ꯇꯥꯗꯕꯅꯤ ꯌꯦꯡꯉꯣ ꯃꯁꯤ ꯅꯨꯡꯗꯨꯝꯁꯤꯅ ꯍꯦꯛ ꯃꯀꯣꯛ ꯂꯋꯥꯏꯁꯤꯗ ꯊꯣꯝꯃꯅꯤ ꯃꯁꯤꯕꯨ ꯅꯤꯡꯊꯧꯅꯤꯗꯅ ꯀꯧꯔꯤꯕꯁꯤ ꯁꯨꯛꯇꯥ ꯇꯥꯗꯦꯕꯅꯤ ꯃꯊꯟꯗ ꯁꯥꯎꯗꯨꯅ ꯁꯣꯜꯂꯤꯕꯅꯤꯀꯣ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯍꯥꯛꯁꯨ ꯃꯊꯟꯗ ꯈꯣꯏꯗꯧꯕ꯭ꯔꯤꯕꯤ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯒ ꯏꯁꯥꯒꯣꯜꯗꯨꯒꯤ ꯃꯅꯥꯛꯇ ꯉꯦꯛ ꯐꯝꯊꯔꯒ ꯏꯁꯥꯒꯣꯜꯗꯨꯗ ꯑꯣꯏꯅ ꯋꯥꯔꯤ ꯂꯤꯔꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯇꯥꯗꯕ ꯏꯁꯥꯒꯣꯜ ꯃꯈꯣꯏꯅ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯁꯤꯔꯣ ꯃꯤꯔꯝꯂꯦꯟꯗ ꯌꯥꯏ ꯇꯝꯕꯒꯤ ꯁꯒꯣꯜꯁꯨ ꯃꯈꯣꯏꯅ ꯐꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯏ ꯇꯝꯕ ꯍꯦꯟꯇꯣꯛꯄꯁꯨ ꯉꯝꯅꯔꯣꯏ ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯏꯁꯥꯒꯣꯜ ꯑꯗꯨꯅ ꯃꯉꯛ ꯍꯥꯏꯔꯤ ꯑꯗꯨꯅ ꯇꯧꯕ ꯌꯥꯔꯣꯏ ꯌꯥꯝꯅ ꯁꯤꯔꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏꯅ ꯈꯣꯡꯂꯩ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯗ
khudong thibana ngairaga leiragadaba matamni mafam asidagi henba yaroi haiduna ingit tawraga khangalakli saphabagi mafamda saphabana karige aikhoi khudong thibana ngaidoribra mamangi matamdagi aikhoi kiribadi sagola sikhaktani aduga housik amu aikhoi kanadagi kari kirugadoriba nateni isagon nangna kiriba sibu nongthaktaga asinglai gumba sawa usek asaubuga pairakani madubu thengainagani eduna kiribro adugidi kari sukhanganuni sababa aise lirung tenjai timen talangbada hainaribani aikhoi gi khulladuda mafam asidagi jawram mijau singasigi lirung tenjai amadi lirung ten kaya huraga pukhraga loire kai aigi amuke ten kapta nang jinglai di lai di thambu thamko saura ba sa usek phauba nongdala tia thaksida thengnarabadi manga kendauktani miram len laibak ta taga tauktani aiduna masiladu diga pitong ngang sapabadi sumna tawringaida lungoki mongumna saduna thamlaba sarang manungoduda lairiba musin muraba yai tamugi sagol maninga amugo oina urang karibadu au nauna khongning khongmanga do prang kauraga khongli madu khonglakpada mayamadu tafing na khoina leirama famadudagi masi khara lengnare makhoi masel amaga su mamit kuptani yengnari adubu saphabadi masigi sarang asigi manungda hawkrabanina masada thoini hena aki pakatpadi poklamdi karibu tawjeru bedabano makhoina ga ti yuni nasai khai aina kawngang madi tadi yai tamagi sagolsina khongudadi mathun thangar makhai mami managa singli basi ngoni nawa lawide nakhoina kirabasu aidi kibide amaiba tolina simamangi matamda hairammi sagola sidabu khudum salabadi mahang karisu tawbu ngamloi haidana masil dudaga isai ngarang khalaklam isaphabado isagola dugi mana maduda amuk tongkhatli adugi isagola sibu paisi haibagi matagum ingit piri isagol sinadi yari maramdi saphaba sibu khudong thiba takhigadra haiyuna mahakna pakhatse mayomina sinarakpagi matung inna saphaba si mahaki marupni mahaki aseba mapumakni haiyuna isagola sina sukhan khrabani maramadunani ngasigi numina sab yung ako matamasida nakalamarom na nakamdauriba chana kholdagi lakiba laingam mamadi makhoi khongburoi tara manga adu pula makhoi tara ga taruk ado haujikti yaurak ledo makhoi na mamangi matamdagi chana kholga khulona duna leirama mafam potka kushina na ba khayba mafam asidani haujikti yaurak libasi laingam madudi masado sauningbada loiraba nongni khaksangani hairaga nongni degi numit masing hentok na mafam asidi yaurakpasida isau langlaribani ahalgi matam oirabasing aduda mamai lamai tona dudi mak yaugani hairaga khudong hena saraktabadagi khulgi lai langthok lamba yaroi haiduna adumak lehorabani mahakna lambi mai kayado laingam dadi taglakti laingam ga lakminari bani pa sing kharada taglaktan ausikti kari saise aina di kharang nanna yawning bani nungthilgi matam numidang wayamgi matam mungyak leidebadi oiraklagani masidati yawri haibani aina sawningdana potjaiga onadabida sagol ai ngorunabisi tongaga muksat kiniko iningthau ngasaidagi muru sondribadabu karibo hairibanu iningthau nanayai khoida iningthauna kari nungaibidaba laibagene haibiyo iningthau nateni mama ai khoina khulsidi yawraklibasi matang matam saribra haibani yengu khulgi khunjela somra sangla fau mi phong amata ulribasi nungthilnina loina mapothanarang khigani haibani asang amal labuk lamang supik thali khullasi yum kainaga lantak naga tabani kadai dun ai khoina sangu gaduribasi ai khoi miyam ubada lansing nakpa lakpoi ningna khunja singade haudana sen khrabadi ai khoi khulakpuduga ai khoi laklibasiga amu lan phangnaroido ayuki matamda lakadabu nungthilbo mina pothanaraba tumnaba matam asidabu ai khoina migi khulda sanglibasi sumlibra haibani dama iningthau yadadana tawri manina nai khoshu khajiktadi pukning wakhal phathabiu kaidorabage iningthauna adumna saurangnarabadi nanai khoidi kari oiragani adugi mautani iningthau nanai ai tu ada mangla lairiba konthonga sanga sangliba nakal da labuk na palibasi masigi nakal le hekta sanglaga hanglagi kana karibu laibage haibado asum tawna makhoi mari lairiba yum maduda sangpan yum madu su phasina shit nana
ꯍꯦꯛꯇ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯒꯤ ꯄꯤꯛꯇꯛ ꯁꯦꯡꯇꯛꯅ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯃꯁꯥꯗꯨꯗ ꯍꯧꯗꯕꯅꯤ ꯋꯥꯏ ꯉꯧꯔꯣꯛ ꯉꯧꯅ ꯇꯩꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯂꯥꯏꯃꯨꯅ ꯇꯩꯔꯒ ꯉꯧꯔꯣꯛ ꯉꯧꯕꯁꯤ ꯃꯉꯥꯏ ꯃꯈꯣꯏ ꯃꯅꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯨꯝꯁꯤꯒꯤ ꯁꯤꯠ ꯅꯥꯜꯂꯕ ꯐꯖꯔꯕꯁꯤ ꯎꯕꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯂꯩ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ ꯑꯩꯈꯣꯏ ꯁꯅꯥꯈꯣꯜꯗꯒꯤ ꯂꯥꯛꯆꯕꯅꯤ ꯃꯈꯣꯏ ꯃꯊꯪ ꯑꯗꯨꯝꯅ ꯀꯧꯅ ꯉꯥꯡꯅꯔꯛꯄꯗꯒꯤ ꯃꯃꯩ ꯊꯪꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯪꯈꯣꯜꯂꯕꯤ ꯅꯤꯡꯊꯤꯖꯔꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯀꯣꯛꯇ ꯐꯤꯔꯨꯞꯅ ꯈꯨꯝꯂꯒ ꯊꯣꯛꯂꯛꯏ ꯅꯨꯄꯤ ꯑꯁꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯤ ꯊꯥꯖ ꯃꯥꯏꯊꯣꯡ ꯉꯝꯖꯕꯤꯅꯤ ꯌꯦꯡꯕꯗ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯧ ꯑꯅꯧꯕꯤꯒꯤ ꯐꯤꯖꯣꯜꯁꯨ ꯃꯥꯜꯂꯤ ꯀꯅꯥ ꯍꯪꯕꯤꯒꯗꯕ 이비야마 윰시부 이코이 샤나쿨ꯗꯒꯤ ꯂꯥꯛꯆꯕꯅꯤ ꯁꯅꯥꯈꯨꯜ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯉꯛꯅ ꯀꯅꯥ ꯀꯔꯤ ꯑꯩꯈꯣꯏ ꯁꯅꯥꯈꯨꯜꯗꯒꯤꯅꯤ ꯏꯕꯨꯡꯉꯣ ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯟꯅꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯑꯃꯒ ꯑꯔꯩ ꯂꯩꯇ ꯌꯦꯡꯅꯗꯨꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤ ꯇꯧꯅꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯁꯅꯥꯈꯨꯜ ꯍꯥꯏꯕ ꯁꯅꯥꯈꯨꯜ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯨꯃꯛ ꯆꯨꯝꯒꯗꯣꯔꯤꯕꯅꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯅꯥꯈꯨꯜ ꯍꯥꯏꯕꯁꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯃ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯕꯅ ꯍꯥꯏꯕꯤꯔꯝꯕꯗꯒꯤ ꯈꯪꯖꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯗꯤ ꯋꯥꯈꯜꯒ ꯃꯄꯨꯡ ꯐꯥꯅ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯈꯤꯕꯖꯥꯠꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯃꯪꯒꯣꯜꯁꯤꯗ ꯅꯨꯄꯤ ꯏꯃꯨꯡꯗꯒꯤ ꯀꯔꯤ ꯐꯤꯗꯥꯒ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯊꯣꯔꯛꯑꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯌꯨꯝꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯪꯉꯛꯂꯦ ꯃꯔꯝꯗꯤ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯅꯤꯡꯊꯧ ꯃꯗꯨꯒꯤ ꯌꯨꯝꯗꯣ ꯈꯪꯗꯕꯗꯒꯤ ꯑꯗꯨꯃꯛ ꯆꯪꯂꯛꯄꯅꯤꯀꯣ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯏꯄꯨ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ 이봉어 ꯑꯩꯈꯣꯏ ꯁꯅꯥꯈꯨꯜꯒꯤ ꯅꯤꯡꯊꯧꯗꯤ ꯎꯔꯕ꯭ꯔꯥ ꯃꯥꯡꯗ ꯁꯨꯡ ꯐꯤꯔꯥꯟ ꯁꯨꯝꯅ ꯂꯦꯞꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅꯤ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯤꯡꯅ ꯂꯥꯏꯉꯝ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯀꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯃꯥꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯍꯦꯛ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯂꯥꯏꯉꯝ ꯍꯥꯏꯕꯗꯨꯅꯤ ꯅꯤꯄꯥ ꯑꯗꯣ ꯃꯛꯂꯥꯒ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯀꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯃꯗꯨꯗꯒꯤ ꯅꯤꯄꯥ ꯑꯁꯤꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯒ ꯂꯥꯛꯂꯤꯕ ꯁꯅꯥꯈꯨꯜꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝ ꯈꯨꯜ ꯑꯁꯤ ꯌꯨꯝ ꯂꯟꯅ ꯇꯥꯔꯕꯁꯨ ꯃꯤꯗꯤ ꯌꯥꯝꯗꯅ ꯇꯥꯕꯗꯤ ꯅꯠꯇꯦ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯝ ꯆꯥꯎꯅ ꯂꯩꯅꯕꯒꯤ ꯍꯦꯛ ꯎꯕꯗ ꯌꯨꯝꯁꯦ ꯂꯟꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯅ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯂꯥꯛꯄꯗ ꯇꯣꯟꯖꯥꯎ ꯀꯧꯕ ꯑꯉꯥꯎꯕꯗꯨꯁꯨ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎꯅ ꯂꯥꯎꯔꯒ ꯅꯨꯡꯊꯤꯜ ꯄꯣꯕ ꯑꯁꯤꯗ ꯃꯊꯟꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯔꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯉꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯤꯄꯥꯁꯤꯡ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯔꯒ ꯌꯦꯡꯉꯒ ꯅꯣꯛꯂꯤ ꯇꯣꯟꯖꯥꯎ ꯑꯉꯥꯎꯕꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯣ ꯍꯦꯛꯇ ꯑꯃꯨꯛ ꯄꯨꯡꯇꯩꯗ ꯇꯩꯁꯤꯜꯂꯒ ꯃꯐꯤ ꯃꯔꯣꯜꯗꯨꯁꯨ ꯁꯦꯒꯥꯏ ꯀꯨꯈꯥꯏ ꯈꯪꯗꯈꯩ ꯃꯁꯝ ꯑꯗꯨꯅ ꯍꯦꯛꯇ ꯇꯨꯔꯨꯔꯨ ꯈꯣꯏ ꯃꯈꯩ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯉꯣꯏ ꯐꯟ ꯆꯣꯡ ꯁꯤꯜꯂꯤꯕꯅꯤ ꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯑꯗꯨ ꯑꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯁꯤꯕꯨ ꯉꯥꯛꯄꯤꯔꯤꯕ ꯑꯊꯧꯕꯁꯤꯡ ꯂꯥꯛꯂꯤꯕꯁꯦ ꯁꯅꯥꯈꯨꯜꯗꯒꯤꯅꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯌꯦꯡꯕꯗ ꯆꯪꯈꯣꯜꯂꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥ ꯍꯦꯛ ꯄꯣꯛꯆꯕꯅꯤ ꯀꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯃꯥꯏ ꯄꯥꯈꯠꯄ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯛꯂꯥꯒ ꯊꯛ ꯅꯤꯛꯄꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯔꯦ ꯁꯅꯥꯈꯨꯜ ꯑꯗꯨꯕు ꯑꯃꯨꯛꯇꯪ ꯈꯣꯡꯒꯨꯜꯂꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯏꯔꯣꯏ ꯑꯣꯏꯔꯤꯁꯤꯡꯁꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯔꯣꯏ ꯃꯃꯥꯟꯅꯕ ꯉꯥꯛꯀꯤ ꯂꯦꯡꯒꯥ ꯑꯣꯏꯔꯤꯕ ꯉꯥꯛꯇꯅꯤ ꯃꯗꯨꯃꯛꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯃꯨꯟꯅ ꯊꯣꯏꯅꯁꯨ ꯈꯪꯕꯅꯤ ꯁꯅꯥꯈꯨꯜꯒꯤ ꯃꯔꯝꯗ ꯑꯁꯨꯝ ꯇꯧꯅ ꯁꯅꯥꯈꯨꯜꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯅꯥꯏꯔꯣꯏꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯗꯨꯗ ꯎꯔꯨꯝꯅꯒ ꯇꯥꯕꯅꯤ ꯃꯐꯝꯗ ꯐꯝꯍꯜꯂꯤ
ꯈꯨꯂꯥꯛꯄꯁꯤꯒꯤ ꯌꯨꯝ ꯅꯥꯀꯜ ꯅꯥꯀꯜꯗꯗꯤ ꯎ ꯐꯖ ꯐꯖꯕ ꯀꯌꯥꯁꯨ ꯏꯁꯪ ꯁꯪꯅ ꯊꯥꯔꯤ ꯃꯗꯨꯒꯤ ꯑꯀꯣꯏꯕꯗꯗꯤ ꯑꯌꯥꯝꯕꯅ ꯂꯧ ꯉꯥꯛꯇꯅꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯏꯪꯈꯣꯜꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯗꯨ ꯊꯣꯔꯛꯂꯦꯗꯣ ꯀꯅꯥꯅꯤ ꯍꯥꯏꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯒꯤꯁꯨ ꯏꯁꯥ ꯊꯣꯛꯂꯦꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯉꯛꯅ ꯈꯨꯂꯥꯛꯄꯁꯤꯗꯤ ꯌꯦꯡ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯒꯤꯗꯤ ꯏꯁꯨ ꯊꯣꯛꯂꯦꯅ ꯍꯥꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯛꯅ ꯌꯦꯡꯂꯤ ꯅꯤꯄꯥꯁꯤ ꯑꯍꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯤ ꯆꯍꯤ 65ꯃꯨꯛꯀꯤ ꯃꯌꯥ ꯁꯨꯔꯔꯕ ꯅꯤꯄꯥ ꯑꯃꯅꯤ ꯃꯥꯅꯤ ꯅꯤꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯊꯔꯤꯛ ꯊꯥꯒꯤ ꯂꯩꯖꯔꯝꯕ ꯃꯧꯄꯥ ꯅꯤꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯧꯄꯥ ꯅꯤꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯅꯥꯎꯇꯣꯟ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈꯤꯕꯗꯤ ꯅꯠꯇꯦ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯡ ꯈ꯭ꯔꯤꯡ ꯂꯥꯎꯏ ꯃꯗꯨꯅ ꯁꯦꯠꯅ ꯀꯣꯟ ꯁꯤꯜꯂꯤ ꯂꯥꯏꯉꯝ ꯑꯗꯨꯕꯨ ꯃꯊꯥꯗ ꯑꯗꯨꯒ ꯃꯄꯤ ꯔꯥꯁꯦꯜꯒꯤ ꯃꯁꯤꯜꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯩꯒꯤ ꯏ ꯃꯔꯤꯅꯤ ꯍꯥꯏꯗꯅ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯉꯝꯅ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦꯗ ꯍꯧꯖꯤꯛ ꯑꯩꯅ ꯈꯨꯜ ꯑꯁꯤꯕꯨ ꯈꯨꯜꯂꯤꯡꯅ ꯄꯥꯟꯖꯔꯤꯕꯁꯤꯗꯤ ꯏꯇꯨ ꯏꯃꯥꯜ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯆꯥꯅꯔꯕ ꯈꯨꯜ ꯑꯩꯒꯤ ꯍꯦꯛ ꯏꯆꯦꯒꯤ ꯃꯁꯨ ꯐꯪꯖꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯉꯛꯅ ꯌꯦꯡꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯅꯥꯎꯇꯣꯟ ꯑꯁꯤ ꯎꯕꯗ ꯃꯁꯛ ꯈꯪꯅꯗ꯭ꯔꯕꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤꯒ ꯅꯥꯎꯇꯣꯟꯁꯤ ꯀꯌꯥꯒ ꯈꯪꯗꯕꯒ ꯑꯣꯏꯕꯅꯤ ꯂꯥꯏꯉꯝꯗꯤ ꯏꯉꯛꯉꯛꯅ ꯃꯌꯥ ꯀꯥꯔꯤ ꯇꯔꯣꯏꯁꯨ ꯅꯨꯄꯥ ꯑꯩ ꯑꯁꯤ ꯅꯕꯨꯛ ꯊꯔꯤꯛ ꯊꯥꯒꯤ ꯃꯧꯄꯥ ꯅꯤꯄꯥ ꯄꯣꯛꯃꯤꯟꯅꯕ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕ ꯅꯥꯎꯇꯣꯟ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯍꯥꯛꯅꯗꯤ ꯈꯪꯈ꯭ꯔꯔꯣꯏ ꯅꯍꯥꯛ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯣꯛꯂꯒ ꯄꯤꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯈꯨꯜ ꯑꯅꯤ ꯑꯁꯤ ꯁꯦꯠꯈꯥꯏꯅꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯆꯦꯒꯤ ꯂꯤꯈꯨꯜ ꯀꯌꯥꯔꯛ ꯍꯟꯅ ꯂꯤꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯈꯨꯜꯁꯤꯗ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯣꯌꯨꯝ ꯂꯥꯏ ꯃꯍꯥꯛꯅ ꯊꯧꯖꯥꯜꯂꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯒꯤ ꯃꯔꯤꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯕ ꯀꯌꯥꯗꯨ ꯅꯨꯡꯉꯥꯏꯔꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯏꯉꯝ ꯑꯁꯤꯕꯨ ꯃꯊꯥꯗ ꯁꯦꯠꯅ ꯀꯣꯜꯂꯤ ꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯃꯔꯤ ꯃꯇꯥ ꯃꯁꯨꯒ ꯃꯄꯨꯒ ꯑꯅꯤꯃꯛꯇꯨ ꯅꯥꯀꯜ ꯅꯥꯀꯜꯗ ꯃꯪꯒꯣꯜ ꯑꯗꯨꯒꯤ ꯐꯝꯂꯦ ꯍꯥꯏꯔꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯤꯕ ꯁꯅꯥꯈꯣꯡꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯄꯥ ꯇꯣꯂꯦꯅ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯒꯤ ꯃꯃꯥ ꯂꯨꯁꯤꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯄꯨ ꯃꯕꯦꯜ ꯑꯅꯤꯃꯛꯇꯨꯅ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯤꯟꯕ ꯊꯨꯡꯅ ꯇꯝꯂꯝꯃꯤ ꯋꯥꯔꯤ ꯈꯔ ꯑꯃ ꯇꯥꯔꯨꯕꯗ ꯅꯨꯡꯉꯥꯏꯖꯔꯕꯁꯨ ꯃꯁꯤ ꯑꯃꯗꯤ ꯃꯚꯥꯏ ꯂꯩꯈꯤꯗꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈ꯭ꯔꯦ ꯅꯥꯎꯇꯣꯟꯒꯤ ꯃꯊꯃꯣꯏꯗ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯂꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤ ꯑꯁꯪ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯁꯦꯝꯕꯤꯔꯛꯄꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕꯗ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤꯕ ꯂꯥꯏꯉꯝ ꯑꯁꯤꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯦꯛ ꯏꯁꯨꯅ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯣꯠꯀ ꯑꯣꯟꯅꯒꯗꯧꯔꯤꯕꯅꯤ ꯏꯁꯨꯅ ꯄꯣꯔꯛꯄꯗꯨꯁꯨ ꯊꯝꯃꯨ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯈꯩ ꯍꯦꯛ ꯉꯝꯖꯃꯈꯩ ꯄꯨꯈꯣ ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯃꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠꯁꯤꯒꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯩꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯦ ꯃꯐꯝ ꯑꯁꯤ ꯌꯧꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕꯅꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕు ꯅꯤꯡꯁꯤꯡꯅ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯅꯃꯛꯇꯨꯁꯨ ꯆꯨꯡꯖꯕꯅꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯅꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯗꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯁꯥꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯅꯤ ꯑꯃꯗꯤ ꯊꯋꯥꯏ ꯂꯥꯛꯄꯒ ꯂꯥꯡꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯗꯨꯅ ꯃꯇꯝ ꯈꯔ ꯊꯥꯗꯣꯛꯂꯨꯔꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯑꯣ ꯈꯣꯡꯒꯩ ꯀꯞꯇꯕꯗ ꯃꯉꯥꯏ ꯃꯁꯤꯜꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯅꯨꯡꯁꯤꯗꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯈꯛꯇꯃꯛ ꯑꯣꯏꯔꯕꯁꯨ ꯂꯩꯔꯝꯕ ꯃꯐꯝ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯊꯃꯣꯏ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯦ ꯍꯥꯏꯔꯒ ꯃꯁꯤꯗꯣ ꯃꯍꯥꯛꯅ ꯂꯥꯔꯇꯦꯟ ꯊꯧꯃꯩ ꯍꯥꯟꯅꯒꯤ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯊꯥꯟꯒꯠꯂꯤ ꯄꯨꯡꯉꯥꯟꯕ ꯉꯁꯤꯗꯤ ꯅꯥꯏꯇꯣ ꯃꯊꯟꯇ ꯁꯅꯥ ꯄꯨꯀꯩ ꯂꯨꯄꯥ ꯄꯨꯀꯩ ꯀꯀꯥꯏꯗꯨ ꯆꯪꯖꯔꯒ ꯌꯦꯡꯂꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ
ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯧꯗꯣꯛ ꯁꯅꯥ ꯈꯨꯜꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯀꯌꯥꯁꯨ ꯃꯇꯣꯝꯇꯗ ꯅꯤꯡꯁꯤꯡꯖꯔꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯂꯝꯌꯥꯏꯗꯨꯗ ꯐꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤꯔꯥ ꯆꯦꯜꯂꯤ꯫ ꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯁꯖꯤ ꯑꯃꯗꯤ ꯂꯝꯍꯨꯏ ꯀꯌꯥꯁꯨ ꯑꯃꯅ ꯑꯃ ꯂꯥꯛꯅ ꯐꯥꯅ ꯁꯥꯟꯅꯗꯅ ꯃꯈꯣꯜ ꯀꯌꯥꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯝꯍꯨꯏꯁꯤꯡꯅ ꯁꯖꯤ ꯑꯁꯤ ꯎꯕꯗ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯒꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯃꯈꯣꯏ ꯖꯤꯕ ꯑꯅꯤꯃꯛꯁꯤꯁꯨ ꯃꯔꯨꯞ ꯃꯄꯥꯡꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯅꯔꯝꯂꯤ꯫ ꯄꯔꯞ ꯄꯔꯞ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯂꯝꯍꯨꯏ ꯑꯃꯗꯤ ꯁꯖꯤꯁꯤꯡꯅ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯏꯗ ꯇꯣꯂꯦꯟ ꯑꯗꯣꯝꯗ ꯂꯣꯏꯅ ꯂꯩꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯗꯤ ꯈꯪꯂꯕꯅꯤꯅ ꯃꯅꯥꯇꯣꯟꯒ ꯆꯤꯡꯈꯠꯇꯨꯅ ꯃꯃꯩꯒ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯌꯥꯟꯁꯤꯟꯅꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯎꯔꯥꯎ ꯊꯔꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯃꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯑꯃꯗꯤ ꯁꯖꯤꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯩꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯪ ꯀꯔꯪ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯀꯤꯕ ꯄꯣꯛꯂꯗꯨꯅ ꯇꯣꯂꯦꯟꯅ ꯆꯪꯉꯨ ꯅꯈꯣꯏ ꯄꯣꯊꯥꯔꯨꯔꯣ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏ ꯂꯩꯈꯤꯗꯕꯗ ꯃꯐꯝ ꯑꯁꯤꯗꯁꯨ ꯆꯪꯂꯝꯕ ꯎꯗ꯭ꯔꯤ꯫ ꯇꯣꯂꯦꯟ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯖꯤ ꯑꯃꯗꯤ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯆꯪꯍꯜꯂꯝꯂꯦ ꯍꯥꯏꯔꯒ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛ ꯑꯗꯨꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯂꯪꯄꯥꯜꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯤ ꯎꯔꯤ ꯑꯃꯨꯕ ꯅꯣꯡꯄꯨꯕ ꯂꯩꯆꯤꯜ ꯃꯄꯩꯒꯨꯝꯅ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯃꯔꯥꯡ ꯂꯥꯡꯕꯒꯨꯝꯅ ꯃꯔꯦꯡ ꯆꯠꯂꯤꯕ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯀꯝꯗꯧꯅꯣ? ꯇꯝꯊꯤꯕ ꯃꯁꯛ ꯑꯃꯗꯤ ꯑꯣꯏꯗꯧꯔꯤꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒꯤ ꯃꯑꯣꯡꯗ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛ ꯑꯁꯤꯗ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯄꯣꯜꯒꯨꯝꯂꯕ ꯅꯣꯡ ꯑꯃꯪꯕ ꯀꯌా ꯑꯁꯤꯅ ꯃꯔꯦꯡ ꯆꯠꯂꯤꯕꯁꯤ꯫ ꯐꯔꯦ, ꯑꯁꯨꯃꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯃꯁꯤꯕꯨ ꯂꯦꯝꯅ ꯊꯥꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯂꯪꯄꯥꯜ ꯑꯁꯣꯝꯗ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯅꯣꯡꯄꯣꯛ ꯑꯁꯣꯝꯗ ꯁꯟꯗꯣꯛꯈꯤꯒꯗꯒꯨꯝꯅ ꯇꯧꯔꯤ꯫ ꯍꯣꯏ ꯌꯥ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛ ꯑꯗꯨ ꯇꯝꯅ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯒ ꯃꯈ꯭ꯌꯥ ꯄꯨꯝꯅꯃꯛ ꯆꯤꯛꯂꯦ ꯍꯥꯏꯔꯒ ꯃꯊꯕꯥꯛꯁꯤꯗꯒꯤ ꯁꯟꯇꯣꯛꯂꯒ ꯉꯥꯜꯂꯕ ꯃꯉꯥꯜ ꯑꯃꯈꯛ ꯑꯃꯝꯕ ꯂꯩꯆꯤꯜꯒꯨꯝꯅ ꯃꯔꯦꯡ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯗ ꯊꯛꯆꯜꯂꯤ, ꯊꯛꯇꯣꯛꯍꯜꯂꯛ, ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯔꯦꯡ ꯆꯠꯂꯝꯕ ꯅꯣꯡꯒꯤ ꯃꯄꯩ ꯑꯣꯏꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯌꯥꯟꯁꯤꯟꯅꯔꯒ ꯇꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯁꯨꯞꯅꯇꯪꯒꯤ ꯃꯈꯣꯏꯒꯤ ꯁꯛꯂꯣꯟꯁꯤꯡ ꯑꯁꯤ ꯎꯅꯅꯕ ꯍꯥꯏꯗꯅ ꯏꯁꯥꯗꯒꯤ ꯃꯉꯥ ꯀꯌꯥ ꯄꯨꯊꯣꯛꯑꯒ ꯊꯛꯇꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ, ꯆꯦꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦꯗꯅ ꯁꯤꯗꯤ꯫ ꯑꯩꯕꯨ ꯃꯤꯔꯝꯂꯦꯟꯒꯤ ꯈꯝ ꯊꯦꯡꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯨꯕꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯃꯤꯇꯝꯂꯛꯀꯗꯧꯔꯤꯕꯁꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯂꯦ ꯍꯥꯏꯔꯒ ꯃꯤꯔꯝꯂꯦꯟꯒꯤ ꯈꯝ ꯊꯦꯡꯕ ꯃꯐꯝ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯔꯒ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯇꯔꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕꯒꯤ ꯂꯥꯂꯣꯡꯅꯤ ꯃꯈꯣꯏꯅ ꯌꯥꯠꯂꯤꯕꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯕꯨꯙꯧ ꯀꯧꯕ꯭ꯔꯨ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯄꯗꯤ ꯃꯁꯤꯒꯤ ꯅꯣꯡꯆꯨꯞꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯥꯏꯀꯩ ꯑꯁꯤꯕꯨ ꯉꯥꯛꯎ ꯇꯥꯛꯄꯤꯔꯛꯄ ꯑꯩ ꯆꯠꯄ ꯌꯥꯈꯤꯔꯣꯏ꯫ ꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯂꯩꯔꯒ ꯄꯥꯏꯔꯒ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛ ꯑꯁꯤꯗ ꯀꯔꯤ ꯑꯀꯤꯕ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯊꯅ ꯌꯦꯡꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯤꯔꯝꯂꯦꯟꯒꯤ ꯈꯝ ꯊꯦꯡꯕ ꯃꯐꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗꯁꯨ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯍꯧꯖꯤꯛꯇ ꯇꯣꯂꯦꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯇꯧꯔꯝꯕꯗꯨ ꯇꯧꯔꯛꯂꯦ꯫ ꯃꯍꯩ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯉꯥꯛꯍꯧꯕ ꯂꯥꯟꯃꯤ ꯈꯔ ꯅꯠꯇꯅ ꯁꯥꯐꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯅ ꯁꯥꯕ ꯐꯃꯨꯡ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯊꯨꯞꯆꯤꯜꯂꯒ ꯂꯩ꯫ ꯃꯈꯣꯏ ꯃꯤꯑꯣꯏꯖꯥꯁꯤꯡ ꯑꯁꯤꯁꯤ ꯅꯨꯃꯤꯗꯥꯡꯁꯨ ꯅꯨꯡꯊꯤꯜꯁꯨ ꯑꯌꯨꯛꯁꯨ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯃꯃꯤꯠ ꯇꯔꯥꯎ ꯄꯥꯡꯂꯒ ꯂꯩꯅꯔꯤ꯫ ꯆꯪꯉꯛꯈꯤꯕ ꯅꯤꯡꯊꯧꯁꯨ ꯃꯉꯥꯏꯔꯦ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯔꯝꯅ ꯄꯣꯊꯥꯅꯒꯦ ꯍꯥꯏꯕꯕꯨ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯍꯤꯞꯇꯅ ꯑꯃꯗꯤ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯆꯥꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯈꯦꯗꯅ ꯂꯩꯃꯤꯟꯅꯕꯗꯨ ꯃꯉꯥꯏꯔꯤ ꯃꯈꯣꯏꯒꯤ ꯄꯣꯊꯥꯕ ꯍꯥꯏꯔꯕ꯫ ꯀꯔꯝꯕ ꯈꯦꯠꯅꯕꯅꯣ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ? ꯆꯥꯡ ꯅꯥꯏꯅ ꯅꯨꯡꯇꯤꯒꯤ ꯇꯨꯝꯂꯤꯕ ꯃꯤꯑꯣꯏꯕꯕꯨꯅ ꯄꯨꯟꯁꯤ ꯇꯦꯟꯕ, ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ
Sahi lising kaya pon siya. Masigisu lagi oiba waya lama laiba na tokriben. Yaita magi sagol fajin nuna tamliba. Shawar ba lungu kumlaba sarang sige mai ka itam. No zolatya thakti akiba fanglaba. Hawaii mirel kaya garang haiduna paitharpada. Urarido kanana isagon. Supli su thabana ti isagon pungsoi soi batare mafamasi de lai ba pom mangmi na batare khandana masatu fang khapna hauna khongle hairega sarang adu tamna lumaki mawong tawdo madugi maikai tamna paiselage sarang adugi mataka tongna thawai mirel kaya no latya thakti somsan sarang asi tamna paitharak ibadu maya adu kathokle hairega kanna khongkhali Umay konjel yak na kong magi makol tabada fatraba atopa tayong palagi lagliba thawai mirel kayado masigi sarang asida sangpangam lamdi sarang asigi manung na makoy na sangle hayrega sarang sidagi yaita magi sagola si thaduk na ba haydana honariban hayna balay yaita masi tinulay mo fataba kayagi di makok pukuk niyaydana Maramaduna makoy gining thaw purel oiriba fatraba koyum yaita masibu thaduk na ba haydana makoy na honajariban Asumna isagola sina ahing supasima sarang adugi mataka tongna pothabadu karino khangdaba makai mangak selami timulai mo fatawa mayamaduda mafamasida lairariba mioija singa sinadi akan manunglai nuksit ama lakpagi wakhalda khankri kanana budi khangluragan asumna amaiba tolena duna mak sana ko nungadugi mayai makda family hairaga khoyum laimi thalaga yengi fatrabati mulai mo singa sina karo mai kai do hongkrabagi haibado khangli mahapna Miramlingi kam teng marom do hum kre haibedo adu mangak thok kre karisu sang be henjin manam loya du khang madagi ma mitsna ani mahaku pangli mam adu hek pangak puga sana ko ngi wang ma somda kana gumba nipa suman ba nipi suman ba makhak makoi sana ko nu mamang to ba cham kumtha kri bedo uri kana bu oiga duri ba hausi kidudi mafama sididi taibang mioi ba ko ba amata sulai banati phari Kung liru raga yeng ba khai batani prapra selak le amai ba tolen sana ko ngodu de kitora ure mahapna arapa umanga somda sangsin khriba nipara nipira khangna bado tolen sor sang hontok le hairaga masibo kana oiri ba jalo aibu atamna na kauri ba sala matung inaraki asum tolen na matung inarak pa kanda hausi kadai dum lakli basi sanagi kom ifut Oiriba lupagi kom ifut oiriba mafamadu maikai tamna lahakli ifut kom ohum thok mamangi matamda leiramba haujikna pom namak to chin yan sinakhaba men man ta khidaba mafama sidam ni amai ba tolen purakli tolen mafama sigi akoi bi yeng ba de khang kanano ai gi mang pang satli bado ai ba laklo hai ba gi matagum kaurriba naha kanana namai do amuk tang on thorau Nang kari pamagi haibado pukmen pawminasi. Nang apamado ay ngambo oy batara badi pigi ngamloy dabo oy batara kadi ay ngonde kai hauragan. Kari gumba ay na ikut lasi tanggat na ikut thage khalak labadi lai oy rabasumi oy rabasu imang dele pangamlay. Yawa figa sengo asaw paray nadringe matam ay hakmakna. Salam libudu sab lebli hairaga dole na mamaylo tap na lay thore. Tolen madu ubada khajik tingaksani mahaki mamangda lepagal ay riba ni paasi karonga masak mong saman masilda di tap na sonjay masama tanataza na bagi maungda itaw karong haydan adu masi karong nati hayba di mahak na kang manina thoy ni hena dingak lobi itaw karong gisakmana na ay buputhurga lak iba na hakanano kari mari leina dana mafamasida ay buputu na lak Mamay lay thurak laga momon no yamay ba tolen buyeng wadi amata haidi amay ba tolen mata nga sida muksin rai mataw karong adu kari khudong thiba ga thokraba jano mawa mapaw su ta ki da pui haidan thanga mi kupta ma ki mamang da samani pado ngarang ang na shawar ba kai lagai jaw mu masamu thurak li hai ma ki mai kai dam nagi maya laun ka thok ga pai silak laga Maki manak hek yaurak ko matamda laisil mapol olaga singmang mangkri tolen khangli karong gi thawai mirel ni maki mai kai de laki basi karong taibang pala si thaduk lamlaga ni hai bado hausi ki mong de khangkri ya itaw karong mahak matang matam loi khraboi de ko phare thoi hen ngai leite mi oi bai khoi gi di
ꯍꯌꯦꯡ ꯉꯁꯤ ꯍꯥꯏꯕ ꯑꯃ ꯅꯥꯏꯕ ꯅꯠꯇꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯗꯨꯃꯛ ꯊꯣꯛꯀꯗꯣꯔꯤꯕꯅꯤ ꯏꯇꯥꯎ ꯅꯍꯥꯛ ꯏꯪꯅ ꯆꯤꯛꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯅ ꯂꯥꯏꯔꯝꯂꯦꯟꯅ ꯇꯤꯟꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯇꯦꯟ ꯊꯨꯏ ꯊꯨꯏ ꯑꯍꯨꯝꯂꯛ ꯁꯤꯠꯇꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯣꯝꯗ ꯆꯪꯂꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯥꯔꯣꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯥꯐꯣꯡꯂꯝꯂꯒ ꯀꯔꯤꯒꯨꯝꯕ ꯐꯣꯡꯉꯝꯗ꯭ꯔꯕ ꯄꯥꯎꯈꯣꯡ ꯈꯔ ꯆꯜꯂꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯄꯥꯎꯈꯣꯡ ꯑꯗꯨ ꯐꯣꯡꯅꯕ ꯍꯣꯠꯅꯔꯤ